Folktale Manipurbu tabiriba khwai pumnamakpu ehanba maktada ehakni koknona khuramjari. Channel asida nungairaba phunga wari macha paurongna chingba kaya ama puzarake. Amadi mayamna nungcbiduna channel asibu like, subscribe amadi share tawbasu kawbidanaba haijari. Ngasi puzarakliba wari asigi mamingdi lai khutsangbi. Isu sa ngasi ahawbagidi lai khutsangbi wari oina taroko. Hoi iben thaina mamangayda khungang ama lairami. Khungang ado mi lanna taba khun amani. Khun adugi awang khudon oirapna khongkap lising amamuk chatlaga umang ama leiboiri. Umang aduda Ningthouja chauraba usu yamna hawbazatni. Umang sing ado matam yamna kuiraba liraba upambi oibana isang sukari. Uri wari sing masamaring pumnamakto chonthai. Napi singlan kayasu umang adugi mafam ayamba paksanna loina hauzinduna pungsong songi pungsuk sui. Umangi thangnabada lairiba khun singi mi sing kana amata kinaduna changnaramde. Anakpagi khungi ahal laman singna ipu iben singna umang asigi manungda ahing athengbada misik mirau khon tanadraba matamda sahinga hingsabi lai khutsangbi ama hek umang aduda changki haina angang singda naha singda khunmi singna takli sonai. Kanagumba kharana thasanai, kanagumba kharana thasanade. Uhawba kharadi adum thasai. Uhawdaba udaba khara amana lai oiramloi mi oiramgani khara amanasu mamita karigumba kibadagi pang uda ubazatni kaina asum panghaida hainabu oiri. Asum hainaringai matam kharagi tungdadi asengba lai khutsangbi leiraboiri. Umang aduda leiramba ziba uchek waya thenglaba ahingda umang adudagi thoglaktuna pet mettuna I chuptuna saba hauraklammi. Adudagi hentoktuna mayum makai ningthina saba ngamdaba khangpokta leiba mioi kayasu makhong makhut pek thudekduna saba nongmagi charaklaba zatni. Pikliba angang nawa kayasu thenglaba ahingda mamagi khonjal saduna kaukthokduna hingsabiduna mahakna leiriba umang aduda pusinduna machinjak oina charami. Asumna lai khutsangbina ahingda thoglaktuna khungi mi sokpa yauraklabada umang aduda lai khutsangbi leiri haina thajanaduna numit hek takhibaga thongnaw thingjinduna mapan thoknadana chekmok launadraba matamni. Khungang adugi awang khun matonda chaubiton kauba yamna lairajaba nomagi chara henjang tanjaraga chajaba matai manaw yum lingduna leirammi. Numit singum khudingi mapur oiba chaubana umang adugi akoibada chattuna sing challaga magi nupi chaubitona acha athak kaithenda yonduna phanglakpa paisaduna amu imungi cheng hawai nga thum leiduna chaduna palakpana isorgi nongdamdagi machanipa chausana kauba amasu phangjarami. Mapu manai anina pikliba angang adubu ayukina numitkum numidangina thajagi masakkum luna chana tawduna kengoi peruk hektuna awaba masing khangdana chaba thakpa changdana machabu chaunaba yokjarai. Asumna yoglakpana machanipadu nongmagi korong numit amadadi chaubana magi nupi chaubitonbu yenglaga hairi. Chaubiton haujikti namanacha ani surabanina aihakse imanaba kharaga loinaraga langphai chaduragi.
Kuiraklabadi marupsingna langphai chatlusi haiba nupa thokna thabak suraga paisa khara talusi haiba matam khara chatlukhige nacha nupasu chausillaklabanina lairik laisu tamhallaba selgi mathau taraklagani Chaubitona mapur oibabu yenglaga hairei langphai chapikadababu kayam kuina laibirakadoribano moi pabu chaubana khumlai maru boyaidi numit 10 changani haini nongma panthadana thabakto hek loibaga soidana yumda thoglakke nama nacha lapna chathoktuna sunomluna lupa kunmanga tungsenduna lairibaduna konanaba silam tekta kaidanaba lai khuramu chatlukhige Chaubitona mapur oibada hairei ibungo mapa khungi misingna toina hainariba ahingda khun asidasu lai khutsangbi laktuna thong namlamba sasan kayasu phaduna pukhiba kaya amasu thengnaba yauraklamale adubu ima isa khaktani lehau kadoribase umang asigasu yamna naknari yaragadi ibungo mapa khara thuna hanbiro magi nupi chautonbi ki wa tabada chaubuna khumlai kari su kirunuda mana pangtauda tauba yapote panghat hatlaba yaba nate aduna mi oina pokpa aikhoigi su sura nomlaga hingsaro haina isorna tambiraklabani sudabasu yade lai khutsangbi kidana sudana laikadaba nate numidang khara cheksana lairaga loiri numidang da lai khutsangbi do naknana kairoi lekai miki khongjel saraga yumgi nupa naha laibra haina hana hangalli haina bani aduna karigumbada kanagumba ama athengbada chaubiton nakhoigi nupa laibra hanglaklabasu lai haina adum khum mahaksu mi gumbani nupa nahadi lai khutsangbido kiri potni seksanna pangchat chathoktana leiramu hayengdagi boyai khoiga loinaraga chatlukhikba tare asum hainarabada chaubiton mapur oibagi wadu tabaga loinana aki tuzungba kaya adu themjinduna ahing adum haukhri nong hek nganbagadi boyai nambo thabo poyam puduna lagli chaubasu magi nupina nganta mamlingaidagi hotnaraba cha ising chaduna thaurang tauba loirabada mayum Ningthouja khuramjaramlaga pikliba machani pado nungsina nanbiduna ipagi ibungo ipa sintha chatlukhige ko yumyaidagi magi nupi chaubitona mapur oibagi makhong sokna khurum hawi chaubana chaubiton aihak chatlukhige Ningthouja che na thagonaramu asi hairam laga chaubado boyaiga loinana langphaida sentanabagi chatkhari asumna nongma haukibana mapur oiba chauba tathokhiba 12 subagi ahingdani numit ado lai khutsangbina yumthong masing changnaba nongmagi khut thekpana chauba chaubitongi yumda taraba jani chaubiton mama machana leiriba yumdugi darida kakhatuna makok masammana ipha hek pharadana mamitna yirumuk sauradana irau hek lauradana mayana singjangmu hek pai makhut sangbi lai khutsangbido khuzin hek chauba makhai atappa ayingba khonjelda chaubiton nangbu tabra saubiton di khonjel adu tabada tuka chap yungladana kibana loirapotni thak niktuna kari thoklagaba khanna chaubiton sonthangnana tapna khumi kanano achikpa athengba ahingsida aibu kauribabo kari haige lai khutsangbina chaubiton aiha umang asigi mabeni nahaki napur oibabu laibra haina hangi eko adudagi chaubitona
ꯃꯄꯨꯔ ꯑꯣꯏꯕꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯕ ꯅꯨꯄꯥ ꯅꯍꯥ ꯑꯊꯦꯡꯕꯗ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯪꯂꯕꯗꯤ ꯂꯩ ꯍꯥꯏꯌꯨꯀꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯗꯨ ꯇꯥꯅꯅꯕ ꯈꯔ ꯀꯟꯅ ꯆꯥꯎꯕꯤꯇꯣꯟꯅ ꯍꯥꯏꯔꯛꯏ꯫ ꯇꯨꯝꯂꯤꯌꯦ, ꯍꯧꯗꯣꯛꯂꯛꯎ ꯍꯥꯏꯕ꯭ꯔꯥ? ꯋꯥꯗꯨ ꯇꯥꯕꯗꯒꯤꯗꯤ ꯍꯤꯡꯆꯥꯕꯤꯗꯨ ꯆꯥꯎꯕꯤꯇꯣꯟꯒꯤ ꯃꯄꯨꯔ ꯑꯣꯏꯕ ꯂꯩꯔꯝꯗꯦ ꯅꯤꯡꯂꯕ ꯖꯥꯠꯅꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯧꯗꯣꯛꯀꯅꯨ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯎꯃꯪꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯤ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯇꯧꯗꯣ ꯐꯛꯂꯥꯡ ꯑꯍꯣꯕꯗꯒꯤ ꯆꯥꯎꯕꯤꯇꯣꯟꯅ ꯂꯣꯏꯅ ꯌꯦꯡꯍꯧꯔꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯗꯅ ꯏꯁꯤꯁꯤꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯗꯨ ꯈꯜꯂꯨꯔꯒ ꯃꯆꯥꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯃꯌꯨꯝ ꯂꯥꯏꯅꯤꯡꯊꯧꯕꯨ ꯊꯥꯒꯣꯟꯅꯖꯩ꯫ ꯅꯨꯃꯤꯠ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯏꯪꯈꯣꯜ ꯁꯝꯕꯜ ꯁꯨꯗꯨꯅ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯟꯗꯅ ꯃꯄꯨꯔ ꯑꯣꯏꯕ ꯂꯥꯛꯄ ꯉꯥꯏꯅ ꯉꯥꯏꯅ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯆꯔꯥꯅ ꯍꯤꯡꯈꯣꯜ ꯃꯅꯥ ꯃꯁꯤꯡ ꯂꯩꯖꯕ ꯆꯦꯡ ꯍꯋꯥꯏ ꯊꯣꯡꯗꯨꯅ ꯆꯥꯔꯗꯨꯅ ꯂꯦꯜꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯇꯥꯕꯒ ꯉꯟꯇꯥꯅ ꯆꯥꯛ ꯊꯣꯡꯕ ꯆꯥꯛ ꯍꯦꯟꯁꯥꯡ ꯆꯥꯔꯒ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯟꯗꯨꯅ ꯍꯤꯞꯂꯝꯃꯤ꯫ ꯊꯪꯅꯕ ꯑꯍꯤꯡꯗꯨꯗꯁꯨꯅꯤ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯆꯥꯎꯕꯤꯇꯣꯟꯒꯤ ꯃꯌꯨꯝ ꯗꯥꯔꯤꯗ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅ ꯀꯥꯈꯠꯇꯨꯅ ꯆꯥꯎꯕꯤꯇꯣꯟ, ꯆꯥꯎꯕꯤꯇꯣꯟ ꯅꯄꯨꯔ ꯑꯣꯏꯕ ꯂꯩꯕ꯭ꯔꯥ? ꯆꯥꯎꯕꯤꯇꯣꯟ ꯑꯣ ꯂꯩꯌꯦ, ꯀꯔꯤ ꯍꯥꯏꯒꯦ ꯍꯧꯗꯣꯛꯂꯛꯎ ꯍꯥꯏꯕ꯭ꯔꯥ? ꯍꯤꯡꯆꯥꯕꯤꯅ ꯍꯧꯗꯣꯛꯀꯅꯨ ꯑꯩ ꯆꯠꯂꯦ ꯆꯥꯎꯕꯤꯇꯣꯟ ꯍꯥꯏꯔꯒ ꯍꯦꯛꯇ ꯆꯠꯈꯤꯕ꯫ ꯑꯁꯨꯝ ꯑꯍꯤꯡ ꯑꯅꯤ ꯑꯍꯨꯝꯗꯣ ꯊꯪꯅ ꯊꯪꯅꯅ ꯅꯨꯡꯇꯤꯒꯤ ꯍꯤꯡꯆꯥꯕꯤꯅ ꯂꯥꯛꯇꯨꯅ ꯃꯃꯥ ꯃꯆꯥ ꯐꯥꯒꯗꯕꯒꯤ ꯇꯧꯔꯛꯄꯁꯤꯅ ꯆꯥꯎꯕꯤꯇꯣꯟꯅ ꯍꯩꯅ ꯁꯤꯡꯅ ꯇꯧꯗꯨꯅ ꯍꯤꯡꯆꯥꯕꯤ ꯃꯈꯨꯠꯇꯒꯤ ꯂꯤꯊꯣꯛꯄꯅ ꯃꯄꯨꯔ ꯑꯣꯏꯕꯅ ꯆꯠꯊꯣꯛꯈꯤꯕ ꯅꯨꯃꯤꯠ 13ꯅꯤ ꯁꯨꯔꯛꯄꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯗꯅꯤ ꯆꯥꯎꯕꯤꯇꯣꯟꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔ ꯑꯣꯏꯕ ꯆꯥꯎꯕꯗꯣ ꯀꯣꯟꯊꯣꯡ ꯃꯄꯥꯟꯗ ꯂꯦꯞꯂꯔꯦ꯫ ꯆꯥꯎꯕꯤꯇꯣꯟꯅ ꯃꯄꯨꯔ ꯑꯣꯏꯕꯕꯨ ꯎꯔꯕꯗ ꯆꯔꯨ ꯋꯥꯏꯔꯨ ꯃꯩ ꯊꯥꯗꯨꯅ ꯃꯄꯨꯔ ꯑꯣꯏꯕ ꯑꯣꯛꯂꯩ꯫ ꯃꯩ ꯑꯣꯛꯂꯒ ꯆꯥꯎꯕ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯂꯪꯐꯩꯗꯒꯤ ꯄꯨꯔꯛꯄ ꯂꯨꯄꯥ ꯆꯕꯨꯜ ꯃꯅꯥ ꯃꯁꯤꯡꯗꯨ ꯆꯥꯎꯕꯤꯇꯣꯟꯗ ꯁꯤꯟꯅꯩ꯫ ꯆꯥꯎꯕꯅ ꯃꯌꯨꯝ ꯂꯥꯏꯅꯤꯡꯊꯧꯗ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯩꯍꯥꯛ ꯍꯟꯖꯔꯛꯂꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯂꯥꯛꯈꯤꯕꯁꯤꯡꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯆꯥꯎꯕꯤꯇꯣꯟꯅ ꯃꯄꯨꯔ ꯑꯣꯏꯕ ꯆꯥꯎꯕꯗ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯕ ꯆꯥꯎꯕꯅ ꯆꯥꯎꯕꯤꯇꯣꯟꯗ ꯍꯥꯏꯔꯛꯏ, ꯉꯁꯤ ꯑꯍꯤꯡꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯅꯄꯨꯔ ꯑꯣꯏꯕ ꯂꯩꯕ꯭ꯔꯥ? ꯀꯥꯏꯅ ꯍꯪꯂꯛꯂꯕꯗꯤ ꯂꯩꯇꯦ ꯍꯥꯏꯌꯨꯀꯣ꯫ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯊꯥꯡꯁꯥꯡ ꯑꯃ ꯃꯌꯥ ꯊꯧꯅ ꯐꯦꯡꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯤ ꯆꯥꯎꯕꯗꯣ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗꯁꯨ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯆꯥꯎꯕꯤꯇꯣꯟꯒꯤ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥꯡꯒꯣꯜ ꯊꯣꯡꯖꯥꯎ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯍꯤꯡꯆꯥꯕꯤꯅ ꯆꯥꯎꯕꯤꯇꯣꯟ, ꯆꯥꯎꯕꯤꯇꯣꯟ ꯅꯄꯨꯔ ꯑꯣꯏꯕ ꯂꯩꯕ꯭ꯔꯥ? ꯍꯪꯂꯛꯂꯤ꯫ ꯆꯥꯎꯕꯤꯇꯣꯟꯅ ꯂꯩꯇꯤꯌꯦ, ꯉꯁꯤꯗꯤ ꯏꯄꯨꯔ ꯑꯣꯏꯕꯗꯣ ꯂꯪꯐꯩ ꯆꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤꯗꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯐꯪꯕ ꯑꯃ ꯐꯥꯔꯒ ꯆꯥꯔꯒꯦ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯑꯁꯥꯡꯕꯗꯨꯅ ꯐꯛꯂꯥꯡ ꯍꯣꯒꯥꯏꯗꯨꯅ ꯆꯥꯎꯕꯤꯇꯣꯟꯅ ꯇꯨꯝꯂꯤꯕ ꯂꯨꯈꯝꯂꯣꯝꯗ ꯃꯈꯨꯠ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯆꯥꯎꯕꯅ ꯃꯗꯨ ꯎꯔꯗꯨꯅ ꯊꯧꯅꯥ ꯐꯅ ꯑꯀꯤꯕ ꯌꯥꯎꯗꯅ ꯂꯨꯈꯨꯝꯗꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯇꯞꯅ ꯁꯠꯇꯣꯛꯇꯨꯅ ꯃꯈꯨꯠꯇ ꯊꯥꯡꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯊꯤꯡꯖꯤꯜꯂꯛꯂꯤꯕ ꯃꯈꯨꯠꯇꯨꯗ ꯌꯥꯟꯊꯔꯝꯃꯤ꯫ ꯃꯈꯨꯠ ꯑꯗꯨ ꯀꯛꯄꯗ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯜꯂꯕ ꯃꯈꯨꯠ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯩꯅꯥꯈꯣꯜꯅ ꯃꯄꯨꯡ ꯐꯥꯔꯕ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯍꯤꯡꯆꯥꯕꯤꯗꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯍꯥ ꯆꯥꯎꯕꯤꯇꯣꯟ ꯃꯤꯅꯝꯕꯤ, ꯍꯥ ꯆꯥꯎꯕꯤꯇꯣꯟ ꯆꯤꯟꯊꯤꯕꯤ ꯍꯥꯏꯗꯨꯅ ꯎꯃꯪꯂꯣꯝꯗ ꯆꯦꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯈꯨꯟꯒꯤ ꯃꯤꯌꯥꯝꯁꯨ ꯑꯉꯛꯄ ꯈꯣꯜꯂꯥꯎ ꯇꯥꯕꯅꯤ꯫ ꯆꯥꯎꯕꯅꯁꯨ ꯑꯣ ꯍꯤꯡꯆꯥꯕꯤ ꯍꯥꯠꯂꯣ 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 ꯍꯤꯡꯆꯥꯕꯤ ꯍꯥꯠꯂꯣ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯇꯥꯟꯅꯕꯅꯤ ꯂꯥꯎꯕꯅꯤ ꯇꯧꯕꯗꯒꯤ ꯈꯨꯟꯃꯤꯁꯤꯡ ꯊꯣꯛꯅꯔꯛꯇꯨꯅ ꯍꯤꯡꯆꯥꯕꯤꯗꯨ ꯃꯤꯌꯥꯝꯅ ꯇꯥꯟꯅꯗꯨꯅ ꯍꯥꯠꯇꯣꯛꯂꯤ ꯑꯗꯨꯒ ꯐꯨꯝꯖꯤꯟꯈ꯭ꯔꯤ꯫
ꯆꯥꯎꯕꯒꯤ ꯊꯧꯅꯥ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯊꯥꯒꯠꯂꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯈꯨꯟꯌꯥꯏꯗ ꯆꯥꯎꯕ ꯆꯥꯎꯕꯤꯇꯣꯟꯒꯤ ꯍꯤꯡꯈꯣꯜ ꯄꯤꯗꯨꯅ ꯌꯨꯝ ꯁꯥꯕꯤꯗꯨꯅ ꯆꯦꯡ ꯐꯧ ꯑꯔꯩꯕ ꯈꯔ ꯈꯔ ꯃꯇꯦꯡ ꯄꯥꯡꯁꯤꯅꯕꯤꯗꯨꯅ ꯊꯝꯈ꯭ꯔꯤ꯫ ꯆꯥꯎꯕ ꯆꯥꯎꯕꯤꯇꯣꯟ ꯃꯆꯥꯅꯨꯄꯥ ꯆꯥꯎꯁꯅꯥꯗꯣ ꯑꯁꯨꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯎꯃꯪꯒꯤ ꯑꯀꯣꯏꯕꯒꯤ ꯈꯨꯟꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯂ ꯅꯨꯃꯤꯗꯥꯡꯒꯤ ꯑꯀꯤꯕ ꯌꯥꯎꯗꯅ ꯎꯃꯪꯒꯤ ꯄꯣꯠꯊꯣꯛ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯤ꯫ ꯏꯁꯨꯁꯥ, ꯉꯁꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯋꯥꯔꯤꯁꯤꯅ ꯅꯈꯣꯏꯒꯤ ꯀꯥꯂꯦꯟ ꯁꯨꯇꯤꯒꯤ ꯑꯍꯧꯕ ꯋꯥꯔꯤꯅꯤ꯫ ꯍꯣꯏ ꯏꯕꯦꯟ, ꯏꯁꯨꯁꯥ, ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯑꯁꯣꯟꯕꯕꯨ ꯇꯨꯍꯠꯀꯤ ꯅꯤꯡꯂꯨꯕ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯗꯣ ꯁꯤꯈꯤꯕꯗꯣ ꯑꯗꯨꯅ ꯅꯈꯣꯏ ꯑꯃꯒ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤꯀꯣ꯫ ꯉꯁꯤꯒꯤ ꯏꯁꯨꯁꯥ ꯅꯌꯨꯝꯗ ꯍꯜꯂꯣ꯫ ꯍꯌꯦꯡ ꯑꯃꯨꯛ ꯏꯕꯦꯟ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯤꯕꯤꯒꯦ꯫ ꯅꯈꯣꯏ ꯂꯣꯏꯅ ꯂꯥꯛꯎꯀꯣ꯫ ꯆꯠꯂꯣ ꯆꯠꯂꯣ꯫